ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯃꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ, ꯅꯤꯃꯥꯏꯒꯤ ꯅꯨꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯉꯥꯛꯇ ꯃꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕ꯫ ꯅꯤꯃꯥꯏꯁꯨ ꯑꯍꯜ ꯄꯥꯡꯉꯣꯏ ꯑꯣꯏꯗ꯭ꯔꯤ, ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯃꯁꯥ ꯅꯥꯟꯖꯩ ꯅꯤꯃꯥꯏ, ꯃꯤꯗꯧꯅ ꯌꯥꯝ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯃꯛꯁꯨ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯦ꯫ ꯃꯄꯥ ꯃꯆꯥ ꯂꯣꯏꯅ ꯃꯣꯏ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯩ ꯏꯕꯣꯆꯧꯕ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥ? ꯉꯁꯤꯒꯤ ꯆꯥꯛꯀꯤ ꯄꯥꯂꯤꯁꯤꯕꯨ ꯃꯥꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁ ꯈꯪꯗꯦꯗ ꯕꯥꯖꯤ, ꯃꯥꯅ ꯆꯠꯄꯕꯨ ꯑꯩꯅ ꯈꯪꯕꯗꯧꯅ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯕꯥꯖꯤꯅ ꯀꯗꯥꯏ ꯆꯠꯀꯗꯧ ꯂꯩꯒꯦ ꯆꯥꯛ ꯍꯪꯂꯛꯏꯁꯤꯕꯣ? ꯀꯗꯥꯏ ꯆꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ, ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯉꯥꯏꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯕꯥꯖꯤ ꯉꯥꯏꯍꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯊꯣꯡꯉꯣ? ꯍꯩ ꯅꯪꯒꯤꯗꯣ ꯅꯄꯥꯅꯤ ꯍꯥꯏꯗꯅ ꯀꯣꯏꯖꯗꯗꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯥ ꯌꯦꯔꯥ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ꯫ ꯀꯩꯅꯣ ꯕꯥꯖꯤ, ꯑꯗꯨ ꯍꯥꯏꯕꯨ ꯁꯥꯎꯅꯤꯡꯕ? ꯕꯥꯖꯤꯅ ꯆꯥꯛꯇ ꯍꯥꯏꯗ ꯂꯩꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯅꯥꯇꯣꯝꯕ ꯍꯜꯂꯛꯏ꯫ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, ꯍꯩ ꯊꯧꯔꯤ ꯊꯧꯔꯥꯡ ꯇꯧ, ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯉꯧꯕꯗꯣ ꯍꯜꯂꯛꯑꯦ, ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯐꯥꯍꯧꯅꯕ꯫ ꯁꯅꯥꯇꯣꯝꯕ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗ ꯅꯠꯇꯕꯩ ꯅꯤꯡꯗꯨꯅ ꯃꯇꯨꯡꯗ ꯍꯟꯅ ꯌꯦꯡꯉꯤ ꯁꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯀꯅꯥꯝꯇ ꯂꯥꯛꯇꯕꯗꯨꯗ ꯀꯩꯅꯣ ꯕꯥꯖꯤ, ꯀꯗꯥꯏꯗꯒꯤ ꯁꯟꯅꯣ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ? ꯑꯩꯈꯣꯏꯒꯤꯕꯨ ꯁꯟ ꯂꯩꯁꯨ ꯂꯩꯇꯅ ꯑꯩꯒꯤ ꯇꯨꯡꯗ ꯁꯟꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯂꯥꯛꯇꯦ꯫ ꯅꯪ ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯝꯆꯥ ꯊꯧꯔꯤ ꯅꯥꯟꯊꯣꯛꯄ ꯑꯃ ꯂꯩꯌꯦꯁꯦ? ꯏꯕꯣꯆꯧꯕꯅ, ꯍꯩ ꯁꯅꯥꯇꯣꯝꯕ, ꯅꯪꯁꯨ ꯅꯤꯕꯨꯡꯉꯣ ꯁꯟꯗꯒꯤ ꯍꯦꯟꯅ ꯄꯪꯉꯤ, ꯆꯠꯂꯣ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯗꯅ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯇꯧꯔꯝꯂꯕꯅꯤ꯫ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯈꯔ ꯉꯟꯅ ꯀꯣꯛ ꯍꯜꯂꯛꯄ ꯀꯩꯗꯧꯒꯦ? ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯉꯁꯤꯕꯨ ꯑꯩꯒꯤ ꯄꯥꯂꯤ ꯇꯥꯕ꯭ꯔꯥꯅꯦ? ꯕꯣꯆꯧꯕ, ꯅꯪꯕꯨ ꯊꯧꯔꯤꯗꯨ ꯄꯨꯔꯛꯎ ꯍꯥꯏꯕꯅꯦ꯫ ꯁꯟ ꯂꯝꯆꯥꯅ ꯃꯊꯨꯟꯗ ꯃꯊꯤ ꯇꯩꯕ ꯈꯪꯗꯈꯩ ꯉꯥꯎꯏ ꯍꯥꯏꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏꯉꯩꯁꯤꯗ ꯐꯥꯍꯧꯅꯕ꯫ ꯆꯠꯂꯣ ꯑꯝꯇ ꯄꯨꯔꯛꯎ, ꯆꯠꯂꯣ, ꯐꯥꯎꯕꯅ ꯐꯅꯤ꯫ ꯑꯁ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ, ꯗꯥꯆꯥꯎ ꯑꯩ ꯆꯪꯉꯦ, ꯆꯥꯛ ꯊꯣꯡ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯆꯧꯕ, ꯅꯪꯒꯤ ꯅꯅꯥꯎꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥ? ꯃꯁꯤꯗ ꯉꯥꯡꯅꯕꯗ ꯏꯄꯥꯗꯤ ꯈꯗꯥꯡꯁꯦ ꯇꯠꯈꯤꯗꯧꯔꯦ꯫ ꯅꯪꯅ ꯈꯔ ꯐꯖꯅ ꯋꯥꯔꯤ ꯁꯥꯎꯅꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ, ꯅꯨꯄꯤ ꯌꯥꯎꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯨ ꯃꯥꯡꯒꯣꯜꯒꯁꯤ ꯐꯖꯗ꯭ꯔꯣ? ꯏꯃꯨꯡꯒꯗꯨꯁꯨ ꯂꯣꯏꯔꯦ ꯍꯥꯏꯌꯩ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯖꯅ ꯑꯃꯨꯛꯇ ꯉꯥꯡꯅꯁꯤꯀꯣ꯫ ꯀꯩꯅꯣ ꯕꯥꯖꯤ, ꯐꯖꯅ ꯉꯥꯡꯅꯁꯤ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯅꯗꯣꯏꯁꯤꯕꯣ? ꯍꯩ ꯑꯩꯅꯅꯦ ꯋꯥꯁꯤ ꯐꯖꯅ ꯃꯆꯥ ꯈꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯅꯣꯏ ꯅꯁꯥ ꯅꯁꯥꯅ ꯚꯥꯞ ꯇꯥꯎꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯏꯀꯥꯏꯕ ꯅꯪꯖꯅꯤ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ꯫ ꯑꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯕꯥꯖꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯑꯍꯜ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯆꯣꯞꯆꯅꯤꯗ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯇꯥꯔꯣꯏꯕ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯄꯥ ꯏꯁꯦ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯕꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ? ꯁꯅꯥꯇꯣꯝꯕꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯥꯖꯤ ꯗꯥꯆꯥꯎ ꯆꯥꯛ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ꯫ ꯀꯩꯅꯣꯅꯦ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯦ ꯁꯤꯕꯣ? ꯍꯩ ꯑꯇꯣꯝꯕ, ꯅꯪꯒꯤꯗꯨꯕꯨ ꯆꯦꯡ ꯀꯕꯣꯛ ꯑꯣꯏꯅ ꯉꯧꯔꯒ ꯇꯣꯛꯂꯕ꯭ꯔꯣ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯒ? ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯃ ꯌꯦꯡꯉꯨ ꯂꯥꯎ ꯊꯥꯖꯗ꯭ꯔꯒ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯕꯥꯖꯤꯗꯧꯅ ꯆꯦꯡ ꯆꯪꯕ ꯆꯥꯛ ꯊꯣꯡꯕ ꯃꯤ ꯅꯠꯇꯦ꯫ ꯅꯤꯡꯁꯤꯜꯂꯛꯑꯣ, ꯍꯥꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯅ ꯆꯥꯅ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯇꯣꯝꯕ, ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣꯅꯦ? ꯀꯩꯗꯧꯔꯦ ꯕꯥꯖꯤ, ꯌꯥꯝ ꯍꯥꯎꯕꯩꯔꯣ? ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ? ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯃꯍꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯇꯦꯡꯀꯣꯠ ꯃꯅꯨꯡꯁꯤꯗ ꯈꯨꯠꯁꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯄꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕꯁꯤꯕꯣ? ꯕꯥꯖꯤ, ꯃꯄꯪꯈꯩ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯈꯨꯠ ꯍꯥꯏꯕꯗ ꯃꯄꯪ ꯊꯦꯡꯅꯒꯅꯤ? ꯃꯍꯤꯁꯨ ꯈꯔ ꯆꯥꯕ ꯇꯝꯃꯨ ꯀꯩꯅꯣ? ꯏꯕꯣꯆꯧꯕꯅ, ꯁꯅꯥꯇꯣꯝꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯅꯣꯡ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯏꯅꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯩꯍꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯁ ꯗꯥꯆꯥꯎ
ꯅꯪ ꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯣ ꯑꯩꯅꯗꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯕꯅꯤ ꯑꯗꯨꯗ ꯃꯍꯤꯗꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯁꯤꯡꯗꯨꯁꯨ ꯀꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯁꯤꯡ ꯆꯥꯛꯄ ꯉꯥꯏꯗ ꯂꯩꯔꯕꯗꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯊꯣꯡ ꯍꯦꯛ ꯂꯣꯏꯁꯤꯟꯕꯅꯤꯗ ꯅꯤꯃꯥꯏꯅ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯑꯁꯨꯛ ꯌꯥꯝꯕ ꯆꯥꯛꯁꯤ ꯃꯍꯤ ꯑꯃꯨꯛ ꯍꯩꯕꯗ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯣꯟꯅꯩꯌꯦꯕ ꯌꯥꯔꯦ ꯕꯥꯖꯤ ꯉꯁꯤꯒꯤꯗꯤ ꯐꯅꯕ ꯆꯥꯔꯣ ꯅꯨꯄꯥꯅ ꯆꯥꯛꯈꯨꯝ ꯆꯪꯂꯒꯕꯨ ꯀꯃꯥꯏꯅ ꯐꯖꯅ ꯍꯥꯎꯅ ꯆꯥꯒꯗꯧꯔꯤꯒꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯅꯣꯏ ꯃꯗꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯐꯖꯅ ꯍꯥꯎꯅ ꯆꯥꯁꯤ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯈꯔ ꯈꯟꯅꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯣ ꯈꯪꯉꯦ ꯕꯥꯖꯤꯅ ꯍꯥꯏꯗꯣ ꯕꯥꯖꯤꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯐꯖꯅ ꯍꯩꯗꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯕꯥꯖꯤꯅ ꯐꯖꯅ ꯇꯥꯛꯀꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯕꯥꯖꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯇꯥꯎ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯏꯕꯣꯆꯧꯕꯨꯗꯤ ꯈꯪꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯈꯔ ꯑꯉꯥꯡꯅꯤꯅ ꯕꯥꯖꯤꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯅꯤꯌꯣꯝꯗꯣ ꯐꯖꯅ ꯇꯥꯛꯍꯜꯂꯨ ꯅꯌꯥꯝꯕꯗꯤ ꯍꯥꯟꯅ ꯍꯩꯗꯅ ꯂꯩꯔꯕꯅꯤꯅ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯏꯃꯥꯏꯁꯨ ꯀꯣꯠꯁꯤ ꯍꯧꯔꯛꯏ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏ ꯐꯖꯅ ꯈꯟꯅꯔꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯣꯏꯅꯦ ꯕꯥꯖꯤꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤꯅꯦ ꯏꯁ ꯇꯥꯆꯧꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯦ ꯀꯥꯏꯅ ꯅꯍꯥꯟꯁꯨ ꯊꯨꯝ ꯌꯥꯛꯄꯅ ꯆꯥꯕ ꯌꯥꯗꯕꯗꯣ ꯑꯗꯨ ꯈꯪꯉꯨ ꯇꯥꯆꯧꯁꯨ ꯌꯥꯎꯒꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯃꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯎ ꯁꯤꯗ ꯐꯝ ꯅꯣꯏ ꯑꯅꯤꯃꯛ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯣꯏ ꯑꯅꯤꯃꯛ ꯐꯝꯃꯤ ꯏꯕꯣꯆꯧꯕꯗꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯨ ꯃꯥꯗꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤꯅ ꯍꯩꯅꯗꯕ ꯄꯣꯛꯏ ꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯨꯄꯥꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯁꯤ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ ꯂꯨꯕ ꯅꯥꯟꯕ ꯈꯔ ꯋꯥꯠꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯈꯟꯅꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨ ꯄꯨꯡꯁꯤꯛ ꯁꯤꯛꯂꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕ ꯅꯪ ꯕꯥꯖꯤꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ खर ताई हाँ खर ताई है से आई फजना हाइगेसे मसीन हारिसे इबानी की मनुंगदा मदी नुपी थीरो हारी अदुना नंगोइना नुपी सि थीनब तौरोने को काइदेनु तसौ लेना अइना कमाइ नुपी थीदुनो तसौ हाना थी अइगिदि खंगनब नुपी लेतेने अदुना कमाइ नेक्ता थीगनी अदुना नंग हाना थीरो को हाँ अदु कुइना पाखंगोइबबु हौजिक फावबो नुपी एमता खंगनदब लोइरे अइदा फाव अहुमनि खंगनर इहे सोइख्रे इबोचौबा मनाउ नुपाबु इकाइरनि खंदुना असुमना हाइरई सोइददा इयामसु खंगिदा अदुनबु अइना नंग हाना थीरो हाइरिसिनि सनातोंबा मयामबना फागी तौरिबनी हाइबदि खंदे मयामबना हाइरबनी हाइदना असुमना खुमलई असो मैतै अखोइदि इपा इपु हक्तक्तगि हौना इथक थोंबना हाइबुवा लेखा ताहांदि हाइना थाजै इथक थोंबा यामबना इपागी मसकनि हाइ इसी ओइरगना इमा सकपिनि हाइ इपा इमागी अथंग इंद्र मसादुदि अफबा मसा नत्ते हाइनि अदुना इपागुमलबा तासौना हाइबुवा ननावैना नुंगथक्तसु कहंजरोय लेखादसु ताहंजरोय ननावगी कोक्थक्ता हापजरे तासौ इबोचौबा सनातोंबगी वा ताबदा असुमना खल्ली अस मसी गांगसिदि नहान मकै नुपी थेनेंगबना ngawraba जानidana अस इनाउदि ममा मपागी याथंगाकपा मैतै मचा असेंगबनि सुमी पलेम पंथौगी याथंगदि कोरौ थक्तसु कापदि मालेम लैदसु ताफदि हाइनबनि अदुना ngasi हाइबा नुमितसिदगी नंग पंथौगी याथंगाकपा ngambu oizaro phagani iyam nanaw leibak yengzage asumna सनातोंबना इबोचौबदा खुरुमलमलगा थोंगालमदा थोख्रे इबोचौबना सोलहौई अस करी नुंगे हाइरुबनो खंगद्रे तौरिसे अमु पुरगा लाक्तना तौरिसे अइ अमु काप ताहुनिको सनातोंबसु चना खल्ली कइनो अइना ngasi हाइरमलि वासे तासौ नैबु करी खलमुनि तासौ हना थेलगा अइना कोना थेबनि सुमनि इस कयादा माइ थाख्रबनो इबोचौबसु खल्ली अइने फागी सोइदना सोकनि तौरिसे अइसुने नोंमदा नुपी कोइगे हाइब वाखलसे खंद्रबनि तो तौरिसे अयाम थुना नुपी मा येंगहोबनि सुमनि नत्रबदि कोइ सनातोंबना हाइख्रबदि अइ सोइदना इकाइ खंगदगी नुपी थीबा फंगदना तोकपा तारि तौरिसे
ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯅꯤꯃꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯆꯥꯁꯤꯡꯅ ꯂꯧꯔꯛꯇꯕꯗꯨꯗ ꯃꯥ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯤꯁꯤꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯣꯏ ꯊꯋꯥ ꯀꯌꯥ ꯁꯥꯕ ꯃꯥꯟꯗꯦꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯣꯏ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯅꯣꯏꯅ ꯊꯣꯛ ꯄꯨꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯥ ꯁꯥꯟꯅꯔꯣꯏꯗꯅ ꯃꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯉꯥꯎꯖꯔꯅꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯣꯏ ꯑꯅꯤ ꯀꯧꯔꯒ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯕꯅ ꯐꯩ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯏꯕꯣꯆꯧꯕ ꯁꯅꯥꯇꯣꯝꯕ ꯂꯥꯎꯅꯤ ꯁꯤꯗ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯎꯅꯤ ꯏꯕꯣꯆꯧꯕꯅ ꯈꯜꯂꯤ ꯃꯁꯤꯅ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕు ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯒꯦ ꯍꯥꯏꯕ ꯐꯪꯗꯦꯕ ꯑꯁ ꯇꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯅꯥꯇꯣꯝꯕꯁꯨ ꯈꯜꯂꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤꯗꯤ ꯑꯣꯏꯔꯝꯂꯣꯏ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯇꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯍꯜꯅꯤ ꯃꯥꯅ ꯀꯣꯛ ꯊꯤꯔꯕꯗꯤ ꯋꯥꯁꯦ ꯌꯥꯝꯅꯔꯣꯏꯗꯕꯅꯦꯕ ꯅꯣꯏ ꯑꯅꯤ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯍꯥ ꯅꯠꯇꯦ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ ꯅꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯅꯆꯤꯜ ꯅꯅꯥꯎꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯅꯣꯏ ꯑꯅꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨꯀꯣ ꯁꯅꯥꯇꯣꯝꯕꯅ ꯀꯩꯅꯣ ꯕꯥꯖꯤꯅ ꯍꯥꯏꯗꯨꯕꯨ ꯑꯁ ꯃꯗꯨꯗꯤ ꯋꯥ ꯀꯥꯏꯅꯔꯛꯂꯅꯤꯗ ꯀꯔꯤꯅꯣ ꯋꯥ ꯀꯥꯏꯅꯔꯛꯂꯅꯤ ꯍꯥ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯥ ꯑꯅꯤ ꯄꯥꯈꯪ ꯋꯥꯏ ꯋꯥꯏ ꯂꯥꯎꯅ ꯐꯔꯛꯂꯀꯥꯟꯁꯤꯗ ꯕꯥꯖꯤꯕꯨ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯈꯤꯒꯦ ꯍꯥꯏꯔꯤꯕ ꯍꯥꯏꯁꯤꯕꯣ ꯑꯦ ꯀꯩꯅꯣ ꯑꯩꯁꯨ ꯄꯥꯈꯪꯒꯨꯝꯕꯅꯤ ꯀꯩ ꯍꯥ ꯑꯩꯁꯨ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯨꯕꯒꯤ ꯑꯗꯨ ꯅꯣꯏ ꯆꯥꯎꯔꯛꯄꯒꯤ ꯋꯥꯅꯤ ꯍꯩ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯗꯤ ꯕꯥꯖꯤꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯇꯥꯔꯗꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯌꯥꯎꯕꯤꯔꯛꯀꯗ꯭ꯔꯣ ꯂꯥꯛꯑꯁꯨ ꯆꯩꯁꯨ ꯄꯥꯏꯔꯕ ꯈꯨꯔꯥꯇꯣꯝꯆꯧ ꯍꯣꯏ ꯊꯝꯕꯧ ꯍꯣꯏ ꯃꯉꯥꯏ ꯑꯁꯦ ꯑꯍꯟꯇꯪꯗ ꯏꯈꯠ ꯈꯠꯂꯗꯅ ꯍꯩ ꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯅ ꯍꯥ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯕꯣꯆꯧꯕꯅ ꯏꯇꯞ ꯇꯞꯈꯩ ꯍꯥꯏꯔꯛꯏ ꯃꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯁꯦ ꯍꯥꯟꯅ ꯊꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯅꯥꯇꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯊꯣꯛꯈꯤ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯕ ꯁꯅꯥꯇꯣꯝꯕ ꯍꯥꯟꯅ ꯊꯤꯍꯜꯂꯁꯤ ꯍꯥꯏꯕ ꯅꯪꯅ ꯀꯩꯗꯧꯔꯕ ꯍꯥ ꯅꯪꯅ ꯑꯍꯜꯅꯤ ꯅꯪꯅ ꯍꯥꯟꯅ ꯊꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯗꯤ ꯃꯗꯨꯅ ꯄꯥꯝꯃꯤꯀꯣ ꯍꯩ ꯏꯕꯣꯆꯧꯕ ꯅꯪꯅ ꯍꯥꯟꯅ ꯊꯤꯒꯗꯕꯅꯤꯀꯣ ꯁꯅꯥꯇꯣꯝꯕꯅ ꯀꯣꯟꯅ ꯊꯤꯒꯗꯕꯅꯤ ꯑꯁ ꯕꯥꯖꯤꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯣꯝꯗ ꯑꯔꯨꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯁꯤꯗ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯤꯕ ꯍꯥ ꯍꯥꯏꯌꯨ ꯀꯔꯤ ꯑꯔꯨꯕꯅꯣꯕ ꯂꯩ ꯍꯥꯏꯗꯤ ꯂꯩ ꯕꯥꯖꯤꯅ ꯈꯪꯉꯣꯏ ꯌꯥꯔꯦ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯍꯥꯟꯅ ꯊꯤꯖꯔꯁꯠ ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯍꯥ ꯁꯅꯥꯇꯣꯝꯕ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯅꯥꯊꯩꯗꯨꯅ ꯈꯨꯝꯂꯛꯏ ꯀꯥꯏꯗꯩꯅꯣꯗ ꯕꯥꯖꯤ ꯇꯥꯆꯧꯅ ꯑꯍꯜꯅꯤ ꯃꯥ ꯍꯥꯟꯅ ꯊꯤꯍꯟꯁꯤ ꯀꯩ ꯌꯥꯗ꯭ꯔꯒꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯐꯩ ꯁꯦ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯕꯗ ꯅꯣꯏ ꯑꯅꯤ ꯅꯄꯥ ꯑꯩꯒꯤ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯏꯕꯥꯅꯤꯕꯨ ꯍꯧꯖꯤꯛꯄꯨ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯣꯏꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯇꯥꯆꯧꯅ ꯁꯥꯇꯤꯟ ꯄꯥꯏꯔꯒ ꯑꯩꯅ ꯈꯨꯖꯥꯏ ꯄꯥꯏꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯁꯦ ꯇꯥꯆꯧꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯇꯥꯆꯧꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯕ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯗꯨꯕꯨ ꯑꯦ ꯅꯨꯄꯥ ꯊꯣꯛꯄ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯁꯤꯕꯨ ꯑꯩꯅ ꯅꯨꯄꯤꯅ ꯌꯥꯔꯛꯇꯕꯕꯨ ꯑꯩꯅ ꯔꯥꯏꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯇꯥꯆꯧꯗ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯑꯩ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦꯅꯦ ꯕꯥꯖꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤꯝꯇ ꯀꯣꯏꯅꯗꯦ ꯃꯃꯥꯟꯅꯕꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯩ ꯀꯣꯏꯅꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯃꯥꯏ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯀꯦꯅ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯁꯝꯖꯦꯠ ꯑꯃ ꯄꯥꯏꯔꯒ ꯏꯁꯩꯒ ꯉꯪꯂꯗꯅ ꯃꯁꯝ ꯍꯥꯠꯂꯤ ꯇꯧꯔꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯅ ꯎꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ ꯌꯥꯝ ꯀꯦꯅ ꯎꯏꯗ ꯏꯁꯩꯒ ꯉꯪꯂꯗꯅ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯅꯤꯃꯥꯏ ꯃꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕꯒꯗꯨ ꯃꯥ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯗꯅ ꯁꯅꯥꯇꯣꯝꯕꯕꯨꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯗꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯣꯏꯊꯔꯨꯒꯦ ꯃꯣꯏꯗ ꯀꯣꯏꯕ ꯌꯥꯕ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯄꯥꯈꯪꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯒꯨꯝꯕꯅꯤ ꯀꯩ ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯏ ꯁꯨꯞꯄꯁꯨ ꯅꯠꯇꯦ ꯄꯣꯛ ꯍꯥꯏꯔꯍꯧꯗꯦ ꯅꯍꯥ ꯑꯗꯨꯝ ꯃꯥꯜꯂꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗꯒꯤ ꯁꯠ ꯂꯥꯟꯊꯣꯛꯈꯤꯕꯗ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯄꯤ ꯊꯤꯔꯦ ꯏꯆꯥ ꯂꯩꯔꯦ ꯈꯪꯗꯣꯏꯅꯣ
ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯐꯤꯔꯣꯜ ꯏꯁꯥꯅ ꯁꯨꯔꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯪꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯕ ꯐꯤꯔꯣꯜ ꯈꯛꯁꯨ ꯁꯨꯕꯤꯒꯗꯕ ꯑꯃ ꯊꯤꯔꯨꯕꯅ ꯐꯩ ꯆꯠꯂꯒꯦ ꯂ ꯂ ꯂ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯍꯧꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯍꯜꯊꯪꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯩꯁꯨ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯀꯣ ꯈꯣꯏ ꯕꯖꯤꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯟꯈꯤꯗꯅ ꯁꯣꯝꯗ ꯍꯥꯏꯅꯔꯤꯁꯤꯒ ꯃꯇꯝ ꯑꯃꯨꯛ ꯌꯩꯊꯣꯛꯅꯤꯡꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯁ ꯆꯍꯤ ꯑꯃꯗ ꯌꯨꯝ ꯑꯃꯗ ꯖꯇ꯭ꯔꯥ ꯑꯅꯤ ꯇꯧꯕ ꯌꯥꯗꯦꯒꯁꯨ ꯍꯥꯏꯅꯕꯅꯤꯅ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯖꯧꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯕꯥꯖꯤꯅ ꯇꯧꯔꯤꯁꯤꯗꯤ ꯃꯥ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯣꯆꯧꯕ ꯍꯜꯂꯛꯏ ꯍꯩ ꯁꯅꯥꯇꯣꯝꯕ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯨ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯕꯥꯖꯤꯗꯤ ꯆꯥꯈ꯭ꯔꯕ ꯅꯪꯅ ꯆꯥꯛꯇ ꯇꯧ ꯂꯩ ꯑꯩꯅ ꯁꯣꯝꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨ ꯍꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩ ꯉꯥꯏꯕꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯁꯤ ꯁꯥꯎꯔꯅꯨꯁꯦ ꯉꯁꯤꯗꯤ ꯅꯌꯥꯝꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯥꯎꯔꯅꯨꯁꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯇꯥꯖꯧ ꯆꯥꯛꯀ ꯆꯥꯕ ꯂꯥꯏꯔꯤꯗ ꯍꯩꯃ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯕꯥꯖꯤꯗꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯁꯥꯒ ꯅꯥꯜꯂꯗꯅ ꯐꯤꯔꯣꯜꯒꯗꯣ ꯅꯥꯟꯅ ꯁꯦꯠꯂꯒ ꯏꯁꯩ ꯉꯪꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯜꯂꯤ ꯀꯔꯤ ꯁꯣꯜꯂꯤꯕ ꯆꯥꯛ ꯍꯥꯏꯔ ꯉꯟꯅ ꯆꯥꯕꯁꯨ ꯐꯪꯗ꯭ꯔꯦ ꯐꯤꯔꯣꯜ ꯍꯥꯏꯔ ꯃꯁꯥꯅ ꯁꯨꯖꯔꯦ ꯑꯗꯨꯅ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯕ ꯐꯤꯔꯣꯜꯁꯨ ꯁꯨꯕꯤꯕ ꯌꯥꯕ ꯑꯃ ꯊꯤꯔꯨꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯁꯣꯜꯂꯒ ꯆꯠꯈ꯭ꯔꯦꯕꯅꯤ ꯇꯥꯆꯧ ꯅꯪꯕꯨ ꯑꯁ ꯑꯩꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯅꯪꯕꯨ ꯃꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯄꯨꯒꯦꯁꯨ ꯄꯨꯔꯛꯁꯅꯨ ꯀꯩꯅꯣ ꯑꯗꯨꯝꯅ ꯄꯨꯔꯛꯂꯕꯗꯤ ꯏꯕꯥꯅꯤꯁꯨ ꯈꯔ ꯀꯣꯝꯒꯗꯧꯔꯤꯕꯅꯦ ꯑꯉꯥꯡ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤ ꯇꯧꯔꯔꯣꯏꯗꯕꯅꯤꯅꯦ ꯑꯄꯪ ꯅꯪꯕꯨ ꯑꯣ ꯇꯥꯆꯧꯗꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯣꯏꯔꯦ ꯑꯗꯨꯅꯅꯤꯅꯦ ꯇꯥꯆꯧꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯄꯨꯡꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦꯕ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕꯗꯨꯅ ꯍꯥ ꯀꯅꯥꯅ ꯆꯣꯞꯇꯣꯏꯁꯤꯕꯣ ꯑꯁ ꯇꯥꯆꯧꯅ ꯈꯪꯉꯣꯏ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯏꯕꯣꯆꯧꯕꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯕꯥꯖꯤꯅ ꯀꯦꯔꯒ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯍꯨꯃꯥꯡ ꯀꯥꯗꯅ ꯂꯩꯔꯦꯅꯦ ꯑꯩꯁꯨ ꯁꯤ ꯌꯧꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯄꯥ ꯃꯆꯥꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯇꯁꯦꯡꯅ ꯅꯤꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯄꯤ ꯊꯤꯔꯛꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯙꯞ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯁꯅꯥꯇꯣꯝꯕꯅ ꯄꯥꯈꯠꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯀꯣꯏꯗꯕꯤ ꯏꯕꯣꯆꯧꯕꯗꯤ ꯀꯌꯥ ꯊꯋꯥ ꯁꯥꯕꯤꯗꯦ ꯏꯕꯣꯆꯧꯕꯁꯨ ꯅꯨꯄꯤ ꯊꯤꯔꯁꯤꯔꯥ ꯍꯥꯏꯗꯅ ꯀꯟꯅ ꯈꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯏ ꯏꯃꯨꯡꯗ ꯁꯅꯥꯇꯣꯝꯕꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯇꯧꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯖꯥꯠꯂꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯃꯥ ꯇꯣꯝꯕꯤ ꯃꯊꯧ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯅꯗꯨꯅ ꯊꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯕꯥꯖꯤꯅ ꯀꯔꯤꯒꯨꯝꯕ ꯍꯟꯈ꯭ꯔꯕꯗꯤ ꯆꯍꯤ ꯑꯃꯗ ꯏꯃꯨꯡ ꯑꯃꯗꯒꯤ ꯆꯇ꯭ꯔꯥꯅꯤ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯃꯤꯠ ꯈꯨꯌꯥꯝꯗꯨꯒ ꯑꯁ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯈꯤꯗꯣꯏꯅꯦꯕ ꯃꯁꯤꯗꯤ ꯁꯨꯝ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯁꯨ ꯍꯦꯛꯇ ꯆꯠꯂꯒꯦ ꯕꯥꯖꯤꯅ ꯍꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯅꯥꯇꯣꯝꯕ ꯃꯐꯤ ナꯅ ꯁꯦꯠꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯤꯃꯥꯏ ꯍꯜꯂꯛꯏ ꯌꯨꯝꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯅꯤꯃꯥꯏꯅ ꯌꯨꯝꯁꯤ ꯀꯅꯥꯝꯇ ꯂꯩꯇ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯗꯨꯒ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦꯃꯤ ꯐꯅꯁꯨ ꯌꯥꯝ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯐꯤꯒ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯄꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯕ ꯃꯥꯜꯂꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯌꯥꯝꯕꯗꯒꯤ ꯃꯥꯅ ꯍꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯁꯤꯗ ꯏꯕꯣꯆꯧꯕꯁꯨ ꯂꯥꯛꯏ ꯀꯩꯅꯣ ꯕꯥꯖꯤ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯗꯨꯅ ꯍꯩ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯃꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ ꯕꯥꯖꯤ ꯉꯁꯥꯏ ꯕꯥꯖꯤꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯀꯔꯤꯅꯣꯃ ꯇꯧꯏꯀꯣ ꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨꯍꯩ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯍꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯀꯣ ꯕꯥꯖꯤꯁꯤꯃ ꯍꯥꯟꯒꯦꯁꯨ ꯍꯥꯟꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯕꯥꯖꯤ ꯅꯃꯧ ꯅꯨꯄꯤ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯥꯖꯤꯁꯦ ꯉꯥꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯃꯤꯠꯁꯤꯗ ꯏꯃꯧꯒꯗꯨ ꯎꯅꯤꯡꯂꯛꯂꯦꯅꯦ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯒꯗꯨ ꯄꯥꯝꯂꯦꯅꯦ ꯐꯅ ꯊꯦꯡꯂꯕ ꯀꯥꯟꯗ ꯁꯅꯥꯇꯣꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤꯁꯤ ꯅꯨꯄꯤ
ꯅꯨꯄꯤꯁꯦ ꯂꯩꯕ ꯍꯥꯏꯗꯨꯔꯥ ꯃꯥꯅꯦ ꯕꯥꯖꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯕꯥꯖꯤꯅ ꯑꯃ ꯍꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯁꯣꯝꯗꯦꯕꯣ ꯑꯆꯧꯕꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯦ ꯑꯉꯥꯡꯁꯦ ꯀꯦꯔꯒ ꯆꯠꯈꯤꯗꯅ ꯑꯩꯗꯤ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯃꯇꯩ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯂꯕꯅꯤꯅ ꯇꯧꯔꯤꯁꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯄꯥ ꯑꯆꯧ ꯀꯥꯏꯅꯒ ꯃꯤꯡꯊꯣꯜ ꯑꯃꯃꯨꯛ ꯅꯞꯁꯤꯜꯂꯛꯑꯅꯤ ꯑꯩ ꯄꯦꯜꯂꯤꯗ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯇꯣꯝꯕ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯗꯨꯅ ꯂꯩꯁꯅꯥꯅ ꯃꯒꯨꯒꯤ ꯆꯥꯛ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯁꯤ ꯆꯥꯛꯁꯤꯗ ꯂꯩꯔꯤ ꯅꯤꯃꯥꯏ ꯆꯥꯕ ꯍꯧꯏ ꯍꯥꯎꯔꯦꯍꯦ ꯉꯁꯤꯒꯤ ꯏꯃꯧꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤꯍꯦ ꯍꯥꯎꯔꯦ ꯅꯥꯀꯜꯗ ꯏꯕꯣꯆꯧꯕꯁꯨ ꯐꯝꯗꯨꯅ ꯂꯩ ꯂꯩꯁꯅꯥꯅ ꯏꯕꯣꯆꯧꯕꯒꯤ ꯆꯥꯛꯇꯨ ꯄꯨꯔꯛꯂꯒ ꯂꯥꯞꯇꯛꯅ ꯏꯜꯂꯛꯏ ꯏꯇꯩ ꯆꯥꯛꯁꯤꯗ ꯂꯩꯔꯤ ꯂꯩꯁꯅꯥ ꯆꯥꯛꯇꯨ ꯊꯝꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯕꯣꯆꯧꯕꯅ ꯈꯜꯂꯤ ꯑꯣ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣꯅꯦ ꯇꯧꯔꯤꯁꯦ ꯏꯇꯩ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯀꯥꯏ ꯏꯟꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯆꯥꯛ ꯏꯟ ꯆꯥꯕꯩꯗꯨ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯆꯨꯝꯅ ꯏꯇꯩ ꯆꯥꯛꯁꯤꯗ ꯂꯩꯔꯦꯗꯅ ꯊꯅꯝꯕ ꯅꯠꯇꯦꯕ ꯏꯟꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅꯗꯤ ꯑꯩꯅ ꯆꯥꯛ ꯏꯟ ꯆꯥꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯔꯤꯁꯦ ꯍꯩ ꯀꯩꯅꯣꯅꯦ ꯏꯕꯣꯆꯧꯕ ꯅꯪꯕꯨ ꯆꯥꯛꯇꯨ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛꯇꯨꯗ ꯀꯔꯤ ꯍꯥꯞꯆꯤꯜꯂꯛꯂꯒꯦ ꯃꯥꯅ ꯀꯔꯤꯁꯨ ꯁꯦꯝꯖꯤꯜꯂꯝꯃꯣꯏꯗ ꯅꯪꯒꯤꯗꯨꯕꯨ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯆꯥꯎ ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯣꯏ ꯕꯥꯖꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯥꯏꯗꯒꯤ ꯃꯟꯇ꯭ꯔꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯕꯥꯖꯤ ꯍꯧꯖꯤꯛꯇꯤ ꯕꯥꯖꯤꯅ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯝ ꯄꯥꯝꯖꯕꯗꯥꯏꯅꯦ ꯍꯩ ꯃꯁꯤꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯊꯨꯅ ꯊꯤꯅꯕ ꯇꯧꯁꯤꯀꯣ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯏꯕꯣꯆꯧꯕ ꯆꯥꯛꯇꯨ ꯈꯪꯍꯥ ꯍꯥꯏ ꯀꯩꯅꯣ ꯕꯥꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯛꯁꯤ ꯍꯥꯔꯦꯅ ꯇꯧꯔꯤꯁꯦ ꯕꯥꯖꯤ ꯇꯨꯃꯤꯟꯅ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯂꯩꯁꯅꯥ ꯁꯅꯥꯇꯣꯝꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯕꯥꯖꯤꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯇꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯕꯥꯖꯤꯗꯤꯅꯦ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯗꯣ ꯅꯪꯅ ꯅꯣꯏ ꯕꯥꯖꯤꯁꯦ ꯑꯍꯜ ꯌꯥꯝ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ ꯅꯪꯅ ꯅꯆꯦꯟ ꯊꯤꯗꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯆꯦꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯃꯇꯝꯗꯤ ꯋꯥꯠꯂꯤꯕꯅꯦꯕ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯕꯥꯖꯤꯅ ꯍꯥꯟꯈꯤꯗ꯭ꯔꯥ ꯈꯟꯕꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯇꯧꯔꯤꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯗꯣ ꯀꯩꯅꯣ ꯕꯥꯖꯤꯅ ꯍꯥꯟꯈꯤꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯑꯣ ꯅꯪ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯕꯥꯖꯤꯁꯤꯅ ꯃꯄꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯣꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯅꯪꯕꯨ ꯂꯧꯕ ꯍꯦꯛꯇ ꯂꯥꯛꯏꯕꯅꯤꯗꯅ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯥꯖꯤꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯍꯩ ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯕꯥꯖꯤꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯗꯤ ꯅꯨꯄꯤ ꯊꯤꯕ ꯍꯥꯟꯕ ꯇꯥꯟꯅꯔꯤꯕꯣꯏꯔꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯇꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯣꯏ ꯄꯨꯝꯅꯃꯛꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯅ ꯏꯕꯣꯆꯧꯕꯅꯤ ꯏꯕꯣꯆꯧꯕꯅ ꯂꯥꯏꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖ ꯏꯕꯣꯆꯧꯕꯗ ꯆꯠꯀꯗꯕꯒꯤ ꯍꯣꯠꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯨ ꯃꯈꯣꯡꯅ ꯆꯠꯄ ꯈꯣꯠꯄ ꯍꯩꯔꯛꯄꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯃꯨꯛ ꯄꯥꯏ ꯇꯧꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯁꯅꯥ ꯏꯁꯧ ꯂꯥꯡꯂꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯁꯤ ꯊꯣꯡꯐꯝ ꯈꯪꯂꯣꯏꯗꯕꯅꯤ ꯃꯥꯒꯤ ꯃꯄꯥꯏꯕꯨ ꯃꯁꯛ ꯐꯖꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯏꯁꯤꯕꯣ ꯑꯉꯥꯡꯁꯤ ꯉꯥꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯗꯤ ꯐꯗꯧꯅꯦꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯧꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯏꯕꯣꯆꯧꯕ ꯂꯩꯔꯝꯃꯤ ꯏꯇꯩ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯊꯣꯛꯄꯤꯌꯨꯕ ꯑꯩ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯗꯨꯅ ꯀꯗꯥꯏ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯄꯥꯝꯕꯤꯔꯒꯦ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯂꯥꯏꯖ ꯄꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯄꯣꯠꯐꯝ ꯃꯆꯥꯗ ꯄꯨꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯥꯏꯖꯒ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯤꯃꯥꯏ ꯆꯪꯂꯛꯏ ꯇꯧꯔꯦꯗꯣ ꯃꯁꯤꯗ ꯇꯧꯔꯅꯣꯏꯁꯤ ꯌꯥꯗꯦꯕꯁꯦ ꯍꯩ ꯏꯕꯣꯆꯧꯕ ꯅꯪꯕꯨ ꯑꯩꯅ ꯑꯉꯥꯡ ꯂꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯂꯧꯔꯒ ꯅꯄꯨꯟꯁꯤꯗꯨ ꯑꯗꯨꯝ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯈꯣꯏ ꯕꯥꯖꯤꯁꯤꯃ ꯃꯃꯥꯗꯣ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦꯗꯨꯗ ꯁꯨꯝ ꯄꯝꯂꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯍꯣꯏꯅꯦ ꯅꯨꯡꯁꯤꯅꯦ ꯏꯁꯨꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯆꯥꯗꯣ ꯃꯗꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤꯅꯤ ꯅꯪꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯅꯆꯥ ꯑꯃ ꯐꯪꯅꯕ ꯅꯨꯄꯤꯗꯨ ꯊꯤꯌꯨ ꯍꯥꯏꯕꯅꯤꯅꯦ ꯑꯄꯪ ꯅꯪ ꯑꯁ ꯌꯥꯔꯤꯕꯁꯦ ꯈꯔ ꯉꯥꯡꯉꯗꯤ ꯃꯤ ꯃꯧꯒꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯌꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯗꯨꯛ ꯀꯨꯏꯅ ꯏꯀꯥꯏꯕ ꯈꯪꯂꯛꯇ꯭ꯔꯒꯕꯨ ꯍꯧꯖꯤꯛꯄꯨ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯕꯥꯖꯤꯒꯤ ꯋꯥꯁꯤꯗꯤꯅꯦ ꯑꯩꯅꯦ ꯏꯆꯥ ꯅꯨꯡꯁꯤꯕ ꯀꯥꯁꯦ ꯄꯝꯗꯧ ꯇꯜꯂꯤ ꯁꯦꯛꯇ ꯑꯩꯗ ꯀꯥꯏꯗꯨꯝ ꯆꯠꯆꯧꯔꯒꯦ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯑꯉꯥꯡꯗꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯗꯨ ꯀꯞꯄꯛꯏ ꯍꯩ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯄꯨ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏꯗꯨ ꯂꯥꯏꯖꯕꯨ ꯄꯝꯗꯨꯅ ꯊꯦꯝꯃꯤ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯖ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ ꯀꯞꯄꯗꯣ ꯂꯩꯁꯅ ꯃꯁꯥꯅ ꯀꯞꯄ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯗꯨ ꯉꯁꯥꯏ ꯏꯕꯣꯆꯧꯕꯅ ꯄꯝꯍꯧꯔꯒ ꯍꯧꯖꯤꯛꯇ ꯃꯀꯨꯕꯣꯛꯅ ꯄꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯄꯥꯆꯧꯅ ꯂꯧꯕꯗ ꯀꯩꯁꯨ ꯇꯧꯖꯗꯕ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅꯃꯨꯛ ꯂꯧꯔꯒ ꯈꯨꯖꯤꯟꯅ ꯁꯤꯛꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯀꯟꯅ ꯀꯟꯅ ꯀꯞꯄꯤꯁꯤꯕꯣ ꯃꯁꯤꯒꯤ ꯑꯍꯜꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯟꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯂꯗꯧꯅꯤ ꯃꯄꯥꯆꯧꯅ ꯂꯧꯔꯤꯗꯣ ꯑꯗꯨꯝ ꯂꯧꯍꯟꯒꯦ ꯍꯥꯏꯗꯦꯕ ꯐꯖꯤꯌꯥ ꯑꯉꯥꯡꯗꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯧꯏ ꯅꯤꯃꯥꯏꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ ꯃꯄꯥꯆꯧꯅ ꯄꯝꯂꯝꯕꯅꯤ ꯑꯗꯨꯗ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯛꯇ ꯀꯞꯂꯛꯏ ꯑꯩꯅ ꯊꯦꯝꯕꯒ ꯌꯥꯗꯦꯅꯦꯁꯦ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅꯦ ꯐꯖꯤꯌꯥ ꯈꯣꯏ ꯏꯇꯩꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯏꯆꯥꯁꯤꯡ ꯏꯇꯩꯅꯕꯨ ꯂꯧꯔꯕꯗꯤ ꯁꯨꯀꯞ ꯀꯞꯇꯕꯅꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯒ ꯅꯇꯩꯁꯤ ꯃꯥꯡꯍꯜꯂꯒꯦꯅ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯀꯩꯅꯣ ꯕꯥꯁꯤꯅ ꯍꯥꯏꯗꯨꯕ ꯍꯩ ꯃꯤ ꯄꯥꯈꯪꯁꯤꯗ ꯑꯉꯥꯡꯗꯨ ꯑꯗꯨꯝ ꯂꯧꯍꯜꯂꯕꯗꯤ ꯃꯥꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯧꯔꯤꯒꯦ ꯍꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯍꯌꯦꯡ ꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯐꯔꯛ ꯇꯥꯔꯛꯀꯅꯤꯅꯦ ꯅꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯕꯥꯖꯤ ꯃꯁꯤꯕꯨ ꯑꯩꯅ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯏꯇꯩꯅ ꯁꯨꯝ ꯅꯨꯡꯁꯤꯔꯤꯅꯦꯗꯅ ꯇꯧꯕꯗꯨꯗ ꯇꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯕꯥꯖꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯌꯨꯝꯗ ꯀꯌꯥ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥ ꯍꯦꯛ ꯎꯕꯒ ꯃꯄꯥꯅ ꯍꯦꯛꯇ ꯉꯥꯡꯕꯗꯨꯅ ꯃꯥ ꯇꯟꯕ ꯑꯃ ꯐꯥꯎꯔꯕꯅꯤ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯤ ꯃꯥ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ ꯆꯥꯛ ꯃꯇꯝꯗ ꯈꯔ ꯈꯔ ꯍꯜꯂꯛꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯌꯥꯝꯕ ꯂꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯂꯩꯁꯅꯥꯅ ꯃꯀꯨꯕꯣꯛ ꯍꯥꯟꯅ ꯄꯤꯖꯔꯒ ꯃꯥꯒꯤ ꯅꯨꯄꯥꯃꯨꯛ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩꯅꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛꯂꯨꯛ ꯃꯁꯤꯗ ꯉꯥꯔꯧꯗꯨ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯇꯩꯒꯤꯗꯨꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯒꯗꯕꯅꯤꯅ ꯍꯥꯏꯗꯅ ꯃꯆꯥ ꯑꯃꯈꯛ ꯍꯥꯞꯇꯨꯅ ꯆꯥꯛꯇꯨ ꯈꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯗꯥꯏꯗꯣ ꯑꯩꯒꯤ ꯆꯥꯛꯇꯨ ꯄꯤꯔꯣꯅꯦ ꯆꯥꯔꯒꯦꯅꯦ ꯁꯤ ꯆꯥꯔꯨꯁꯤ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ ꯆꯥꯗꯧ ꯂꯩꯔꯕꯁꯤꯗ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯄꯤꯔꯛꯏ ꯁꯅꯥꯇꯣꯝꯕ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯈꯣꯊꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯏꯕꯣꯆꯧꯕ ꯍꯜꯂꯛꯏ ꯁꯅꯥꯇꯣꯝꯕ ꯅꯪ ꯆꯥꯛ ꯆꯥꯗꯧꯔꯕ꯭ꯔꯥ ꯀꯔꯥꯏ ꯑꯩꯁꯨ ꯆꯥꯎꯔꯒꯦ ꯑꯩꯒꯤ ꯆꯥꯛꯇꯨ ꯄꯤꯔꯧꯍꯦ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯩꯗꯨ ꯀꯣꯟꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯉꯥꯔꯧ ꯃꯆꯥ ꯑꯃꯈꯛ ꯍꯥꯞꯂꯨꯔꯒ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯏ ꯆꯥꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯝꯂꯒ ꯃꯥꯗꯤ ꯀꯥꯔꯣꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯍꯣꯔꯦꯟ ꯃꯇꯣꯝꯇ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯉꯥꯔꯧꯗꯣ ꯄꯤꯁꯛ ꯄꯤꯕ ꯑꯃꯈꯛ ꯍꯥꯞꯄꯝꯕꯅꯦꯕ ꯃꯇꯣꯝ ꯆꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯅ ꯆꯥꯕꯣꯏ ꯅꯤꯡꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯄ꯭ꯔꯞ ꯍꯦꯛꯇ ꯍꯜꯂꯛꯏ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯔꯧ ꯑꯆꯧꯕ ꯍꯥꯞꯇꯒ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯕꯣꯆꯧꯕꯅ ꯍꯥꯏꯖꯩ ꯁꯅꯥꯇꯣꯝꯕ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯔꯗꯧꯅꯤ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯕ ꯀꯨꯏꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯍꯦꯛ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯆꯥꯛ ꯏꯟ ꯆꯥꯔꯛꯂꯤꯁꯤ ꯀꯨꯏꯔꯦꯅꯦ ꯀꯩꯅꯣ ꯇꯥꯆꯧ ꯆꯥꯛ ꯏꯟ ꯂꯩꯇꯦ ꯏꯍꯦ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯣꯏꯔꯤꯕ ꯅꯠꯇ꯭रो ꯍꯥ ꯑꯗꯨꯅ ꯃꯥꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯏꯇꯩ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯄꯨꯈꯝꯁꯤ ꯄꯥꯏꯔꯒ ꯏꯜꯂꯛꯂꯤꯕ ꯑꯗꯨꯅꯤ ꯆꯥꯛ ꯏꯟ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯇꯣꯞꯄꯅꯤ ꯇꯥꯆꯧ ꯅꯪꯅ ꯉꯥꯡꯕꯁꯤꯃ ꯑꯗꯨꯗꯤ ꯆꯥꯛ ꯏꯟꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯥꯛ ꯏꯜꯂꯣꯏꯗꯕꯤ ꯃꯀꯣꯛ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ ꯑꯃ ꯍꯧꯔꯛꯂꯕ꯭ꯔꯥ ꯆꯥꯛ ꯈꯤꯇ ꯆꯥꯒꯦꯅ ꯇꯧꯔꯤꯉꯩꯁꯤꯗ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯞꯄꯤꯁꯤꯗꯤ ꯅꯣꯏ ꯅꯣꯡꯇ ꯇꯥꯔꯝꯃꯣꯏ ꯊꯃꯣꯏꯗ ꯀꯞꯄꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯥꯗꯣꯏꯕ ꯌꯥꯔꯦ ꯇꯥꯆꯧ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯎ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯛ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯏꯕꯣꯆꯧꯕꯅ ꯁꯅꯥꯇꯣꯝꯕꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯔꯧꯗꯨ ꯎꯕꯗ ꯈꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯅꯥꯇꯣꯝꯕꯒꯤ ꯉꯥꯔꯧꯁꯤꯅ ꯑꯆꯧꯕ ꯑꯃ ꯍꯥꯞꯂꯒ ꯑꯩꯒꯤꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ
ꯃꯀꯣꯛꯅ ꯉꯝꯕ ꯉꯝꯃꯨ ꯃꯆꯥ ꯑꯃ ꯍꯥꯞꯄꯝꯃꯤꯕꯁꯤꯕꯣ? ꯁꯅꯥꯇꯣꯝꯕꯗꯤ ꯑꯗꯨꯒ ꯌꯦꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ, ꯃꯤꯒꯤꯗꯤ ꯃꯇꯨ ꯂꯩꯕꯅꯤꯅ ꯉꯥꯔꯧꯀꯥꯁꯦ ꯑꯆꯧ ꯑꯆꯧꯕ ꯆꯥꯏꯀꯣ, ꯑꯩꯈꯣꯏꯗꯤ ꯏꯇꯨ ꯂꯩꯇꯕꯅꯤꯅ ꯄꯤꯁꯛ ꯄꯤꯛꯄ ꯑꯃ ꯆꯥꯔꯤ꯫ ꯀꯩꯅꯣ ꯇꯥꯆꯧ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪꯒꯤꯁꯨ ꯍꯥꯞꯄꯝꯒꯅꯤ ꯀꯩꯅꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ, ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯝꯅꯤꯗ꯫ ꯇꯧꯔꯝꯂꯣꯏ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯃꯀꯣꯛꯅ ꯉꯝꯕ ꯉꯥꯃꯨ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯅꯣꯛꯂꯒ, ꯀꯩꯅꯣ ꯑꯗꯨꯗꯤ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯃꯤꯕꯨ ꯅꯨꯄꯤ ꯂꯩꯇꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯆꯧ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯆꯥꯔꯣ, ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ꯫ ꯌꯥꯔꯦꯗ ꯏꯔꯥꯏꯕꯒꯤꯅꯤ ꯈꯜꯂꯒꯦ, ꯅꯨꯄꯤ ꯂꯩꯕ ꯍꯥꯏꯁꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯍꯦꯟꯐꯝ ꯊꯣꯛꯄꯅꯤ, ꯅꯌꯥꯝꯕ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯆꯥꯎ꯫ ꯁꯣꯝꯗꯅ ꯂꯩꯁꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ, ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯑꯩ ꯆꯣꯞꯄ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯊꯣꯛꯂꯦꯗꯅ, ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯣ? ꯏꯇꯩꯁꯤ ꯎꯕ ꯉꯝꯂꯔꯣꯏꯗ, ꯅꯍꯥꯟꯈꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯩ ꯈꯜꯂꯝꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯁꯨ ꯆꯍꯤ 4-5 ꯍꯩꯖꯤꯜꯂꯛꯂꯦ꯫ ꯏꯕꯣꯆꯧꯕ ꯅꯨꯄꯤ ꯊꯤꯔꯒꯦ ꯈꯟꯅ ꯅꯨꯄꯤ ꯌꯦꯡꯕ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯏꯕꯣꯆꯧꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯅ, ꯕꯥꯆꯧ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯀꯔꯤꯕ? ꯅꯪꯁꯨ ꯂꯥꯛꯀꯦꯕ? ꯌꯥꯗꯦ, ꯅꯃꯥꯒ ꯂꯩꯍꯧ꯫ ꯌꯥꯔꯣꯏ, ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯂꯝꯍꯦꯟꯈ꯭ꯔ ꯄꯣꯠꯅꯤ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯍꯧꯕꯒ ꯂꯥꯏꯖ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯏꯕꯣꯆꯧꯕ ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯃꯁꯤ ꯑꯩꯁꯦ ꯊꯕꯛ ꯑꯃꯗ ꯆꯠꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯛꯀꯦꯌꯦ, ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯨꯕꯒꯤꯅꯤ, ꯃꯥꯅ ꯂꯥꯛꯄ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯅ꯫ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯨ? ꯀꯣꯛ ꯄꯨꯈ꯭ꯔꯣ ꯀꯩꯗꯧꯒꯦ? ꯑꯁ ꯕꯥꯖꯤꯁꯤꯃ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ꯫ ꯑꯉꯥꯡꯁꯤꯅ ꯀꯞꯇꯅ ꯂꯩꯔꯤꯁꯤ ꯅꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯣꯛ ꯄꯨꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖꯁꯨ ꯍꯧꯒꯠꯇꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯐꯤ ป้ꯏꯗꯨꯅ ꯌꯥꯟꯗꯨꯅ ꯀꯞꯄꯤ꯫ ꯕꯥꯆꯧ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯦ, ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯏꯕꯣꯆꯧꯕ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯔꯤ ꯅꯨꯡꯒꯤ ꯑꯉꯥꯡ ꯂꯨꯅ ꯇꯧꯔꯨꯕꯅꯣ ꯈꯪꯗ꯭ꯔꯤꯁꯦ꯫ ꯁꯦ ꯀꯞꯀꯅꯨꯁꯦ, ꯕꯥꯆꯧꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ, ꯅꯪꯅꯦ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯕꯥꯆꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯌꯥꯗꯦꯀꯣ? ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ? ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯎꯀꯣ꯫ ꯕꯥꯆꯧꯗ ꯑꯩꯅ ꯇꯥꯆꯧ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯁꯦ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯅ ꯀꯧꯔꯛꯎ ꯍꯥꯏꯔꯗꯤ ꯀꯧꯔꯛꯎ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯂꯩꯍꯧ꯫ ꯇꯜꯂꯦ ꯀꯩꯁꯨ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯏꯕꯣꯆꯧꯕꯒ ꯌꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯍꯥꯏꯍꯧꯏ, ꯇꯧꯔꯤꯁꯤ ꯕꯥꯆꯧ ꯀꯧꯔꯛꯀꯅꯨ, ꯇꯥꯆꯧ ꯀꯧꯔꯛꯎ ꯀꯩ, ꯏꯀꯥꯏꯕꯒꯁꯨ ꯈꯪꯉꯤ ꯃꯥꯜꯂꯦꯅꯦ꯫ ꯏꯕꯣꯆꯧꯕꯅ ꯆꯠꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄꯗ ꯑꯉꯥꯡ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯣꯔꯦꯟ ꯅꯁꯨꯔ ꯀꯥꯏꯅ ꯍꯪꯂꯛꯄꯁꯨ ꯈꯪꯄꯣꯟꯗꯦ ꯇꯧꯔꯤꯁꯤ꯫ ꯏꯕꯣꯆꯧꯕ ꯃꯣꯏꯒ ꯈꯨꯜ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅ ꯄꯥꯛ ꯌꯥꯗꯕꯗꯨꯗ ꯃꯥ ꯁꯅꯥꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗ ꯂꯥꯏꯖꯕꯨ ꯍꯥꯞꯂꯒ ꯁꯅꯥꯔꯩ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯏ꯫ ꯁꯅꯥꯔꯩ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯄꯣꯠꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯎꯕꯗ ꯏꯕꯣꯆꯧꯕ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯁꯅꯥꯔꯩꯅ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯅꯥꯔꯩꯅ, ꯌꯦꯡꯉꯨꯅꯤ ꯏꯇꯥ, ꯑꯥꯗꯩꯁꯤꯕꯨ ꯏꯕꯣꯆꯧꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯕу ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯏꯕ ꯅꯨꯡꯁꯤ ꯀꯥꯏꯅ ꯄꯥꯈꯪ ꯁꯥꯗꯅ ꯈꯞꯅꯤ, ꯌꯧꯈꯤꯁꯅꯨ꯫ ꯃꯥꯂꯦꯝꯅ, ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ, ꯐꯤꯡꯈꯤꯅꯨ, ꯃꯥꯂ ꯅꯠꯇ꯭ꯔꯕ ꯑꯩꯗꯣ ꯍꯥꯟꯅ ꯈꯪꯗꯣꯛꯈꯤꯁꯦ꯫ ꯏꯕꯣꯆꯧꯕꯅ, ꯁꯅꯥꯔꯩ ꯅꯣꯏ ꯀꯩꯗꯧꯔꯝꯂꯤꯅꯣ? ꯀꯩꯅꯣ ꯈꯔ ꯆꯥꯈꯤꯁꯤ ꯂꯥꯎꯗꯅ꯫ ꯃꯥꯂꯦꯝꯅ, ꯇꯥꯗꯦ ꯏꯕꯣꯆꯧꯕ, ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯌꯥ ꯁꯨꯕ ꯅꯆꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯒ ꯃꯣꯏ ꯑꯅꯤ ꯊꯤꯛ ꯅꯣꯛꯏ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯅꯣꯏꯁꯨ ꯏꯆꯥ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯏꯆꯥꯅꯨꯄꯤꯅꯦ, ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥ, ꯑꯩꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯂꯩꯅꯕ ꯄꯨꯔꯛꯄꯅꯤ, ꯊꯥꯖꯗ꯭ꯔꯒ ꯑꯉꯥꯡꯁꯤꯗ ꯍꯪꯉꯨ꯫ ꯁꯅꯥꯔꯩꯅ, ꯕꯦꯝꯃ ꯅꯪꯕꯨ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯂꯥꯏꯖ ꯉꯁꯥꯏ ꯏꯕꯣꯆꯧꯕꯅ ꯁꯤꯟꯅꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯔꯣ, ꯑꯩꯈꯣꯏ ꯕꯥꯆꯧꯅꯦ꯫ ꯏꯕꯣꯆꯧꯕꯅ ꯂꯥꯏꯖꯗ ꯈꯨꯖꯤꯟꯅ ꯊꯛ ꯂꯥꯎꯅ ꯁꯤꯛꯏ꯫ ꯂꯥꯏꯖ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯅꯠꯇꯦ ꯇꯥꯆꯧꯅꯦ, ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ꯫ ꯃꯥꯂꯦꯝꯅ, ꯅꯆꯤꯟ ꯊꯤꯒꯅꯨꯁꯦ, ꯑꯁꯦꯡꯕ ꯍꯥꯏꯌꯣ, ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯂꯥꯏꯖ ꯑꯁꯦꯡꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯃꯥ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯃꯥꯅꯦ, ꯑꯩꯈꯣই ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯤ, ꯑꯩꯗꯤ ꯃꯣꯏꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯏꯃꯥꯅ ꯊꯥꯔꯛꯄꯅꯤ, ꯇꯥꯆꯧ ꯍꯣꯏꯗ꯫
ꯁꯅꯥꯔꯩꯅ ꯍꯩꯔꯦꯗ ꯑꯉꯥꯡꯁꯦ ꯐꯖꯅ ꯇꯝꯂꯒ ꯂꯥꯛꯑ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯅꯒꯨꯝꯁꯤꯗ ꯑꯩꯅ ꯅꯣꯏꯗ ꯆꯤꯟ ꯊꯤꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯛ ꯐꯖꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯦꯗꯅ ꯁꯅꯥꯔꯩ ꯌꯥꯗꯤ ꯌꯥꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯥ ꯆꯤꯡꯅꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯨ ꯆꯧꯕ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯨ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯄꯥꯈꯪ ꯁꯥꯕ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯅ ꯑꯩ ꯅꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯈꯤꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯃꯥꯂꯦꯝꯒ ꯆꯠꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯇꯒꯠ ꯇꯒꯠ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯦꯡꯉꯥꯡ ꯅꯪꯅ ꯊꯣꯡꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯅꯪꯅ ꯕꯥꯆꯧꯅꯤ ꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯛꯏ ꯍꯩ ꯁꯅꯥꯇꯣꯝꯕ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯁꯨ ꯈꯔ ꯁꯦꯟꯅꯗꯅ ꯇꯧꯅꯤ 이봉어 수업나 이와 까이리 그이노 따서 그이도부 야로게 마나 그이도부 야로게 하이시고 마나 아이 뚱고 인이나다 숨 내려버디 아이 그마이 또 하이버도 하 너희 슈네 밥 담은 데고 너희 나사기드 컷 미기리 수강칸 데고 아이 서로 거니고 하이 이마기 라이사 시들라오 라이자 센실레 낭부 까리기 마서기 마tung 일루리버노 하 하이 그이삿 빠야로이고 아숨나 라이스나나 마사부 와락사리 ꯐꯅꯌꯥꯝꯅ ꯋꯥꯔꯛꯂꯕꯁꯨ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯀꯥꯎꯕ ꯉꯥꯛꯇꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯕ ꯄꯣꯠꯐꯝꯗ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯂꯥꯏꯖꯅ ꯕꯥꯆꯧ ꯀꯥꯏꯗꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒꯤ ꯍꯥꯎꯄꯤ ꯂꯩꯕꯤꯌꯨ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯁꯦ ꯈꯣꯡ ꯊꯥꯡꯕ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯂꯥꯛꯎ ꯂꯥꯛꯎ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯂꯥꯞꯅ ꯆꯠꯄꯁꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯂꯥꯏꯖꯕꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯔꯩꯁꯨ ꯃꯥꯂꯦꯝꯒ ꯂꯣꯏꯅꯅ ꯏꯕꯣꯆꯧꯕꯒꯤ ꯄꯥꯎ ꯂꯩꯀꯥꯏꯗꯨꯗꯒꯤ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯂꯥꯞꯅ ꯏꯕꯣꯆꯧꯕꯅ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯥꯛꯄꯗꯨ ꯎꯏ ꯉꯥꯏꯈꯣ ꯃꯥꯂꯦꯝ ꯌꯦꯡꯉꯣ ꯑꯥꯗ ꯂꯥꯛꯏꯕꯁꯤ ꯇꯥꯏꯕꯣꯆꯧꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯅꯍꯥꯟ ꯄꯨꯔꯛꯄ ꯑꯉꯥꯡꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯄꯨꯔꯛꯏꯁꯦ ꯏꯁ ꯃꯁꯤꯅꯤ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯣ ꯃꯣꯏ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯉꯥꯡꯁꯤ ꯄꯨꯗꯨꯅ ꯆꯠꯂꯤꯁꯦ ꯃꯥꯒꯤ ꯃꯆꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯣꯏꯅꯦ ꯃꯥꯒꯤꯁꯤ ꯁꯣꯏꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯐꯔꯦ ꯏꯕꯦꯝꯃ ꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯔꯕꯅꯤ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯁ ꯅꯪ ꯁꯣꯏꯔꯝꯒꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯄꯥꯈꯪ ꯁꯥꯅꯤꯡꯕꯁꯤꯗꯤ ꯀꯔꯤꯗ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ ꯂꯥꯎ ꯆꯠꯁꯤ ꯃꯁꯦ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯡꯕ ꯈꯪꯗꯅ ꯃꯣꯏꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯈꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯕꯣꯆꯧꯕ ꯈꯪꯖꯕ ꯅꯠꯇꯦ ꯏꯕꯣꯆꯧꯕ ꯂꯥꯏꯖꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯂꯥꯏꯖ ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯕꯥꯆꯧꯒꯤ ꯇꯨꯡꯏꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯕ ꯁꯅꯥꯔꯩ ꯍꯣꯏꯔꯣꯝꯗ ꯆꯠꯂꯤ ꯁꯅꯥꯔꯩꯒ ꯃꯥꯂꯦꯝꯒ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯊꯦꯡꯅꯩ ꯏꯕꯣꯆꯧꯕꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏ ꯆꯠꯂꯣꯏꯕ ꯍꯥ ꯑꯩꯁꯦ ꯅꯣꯏ ꯑꯅꯤ ꯎꯅꯒꯦ ꯍꯥꯏꯗ ꯂꯥꯛꯄꯅꯤꯅꯦ ꯁꯅꯥꯔꯩꯅ ꯇꯥꯏꯕꯣꯆꯧꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩ ꯎꯅꯕꯒꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯅꯔꯣꯏ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯅꯌꯨꯝꯗ ꯍꯜꯂꯣ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈꯤꯕ ꯂꯩꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯌꯨꯝꯗ ꯂꯥꯛꯄꯒ ꯌꯦꯡꯉꯨ ꯂꯥꯎ ꯑꯣ ꯈꯪꯖꯔꯦ ꯑꯩꯈꯣꯏꯕꯨ ꯆꯤꯟꯊꯤꯕ ꯑꯩꯁꯦ ꯌꯥꯝ ꯁꯦꯡꯅ ꯁꯥꯆꯔꯤꯕ ꯂꯩꯔꯥꯡꯅꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯤꯕꯤ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯁꯅꯥꯔꯩꯒꯤ ꯋꯥ ꯇꯥꯕꯗ ꯏꯕꯣꯆꯧꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯕꯁꯨ ꯃꯣꯏꯅ ꯊꯥꯖꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯕꯣꯆꯧꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯇꯧꯗ ꯎꯕꯗ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ ꯍꯩ ꯁꯅꯥꯇꯣꯝꯕ ꯅꯌꯥꯝꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯃꯥꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥ ꯈꯪꯗꯦꯅꯦ ꯕꯥꯁꯦ ꯑꯩꯁꯨ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯍꯪꯉꯨꯗꯅ ꯅꯪꯁꯨ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯅꯅꯥꯎꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯣꯆꯧꯕ ꯁꯅꯥꯇꯣꯝꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯁꯨ ꯄꯥꯛ ꯈꯨꯝꯂꯛꯇꯦ ꯐꯅ ꯀꯨꯏꯅ ꯈꯨꯝꯂꯨꯗ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯨꯕꯗꯒꯤ ꯑꯩꯕꯨ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯕꯅꯤ ꯁꯅꯥꯇꯣꯝꯕ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯥꯆꯧ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯏꯌꯥꯝꯕꯒꯤ ꯁꯅꯥꯇꯣꯝꯕ ꯅꯪ ꯇꯥꯆꯧꯗ ꯋꯥ ꯍꯪꯂꯛꯂꯅꯨ ꯆꯠꯂꯣ ꯑꯩ ꯏꯇꯣꯝꯇ ꯑꯃꯨꯛꯇ ꯆꯤꯛꯅ ꯂꯩꯒꯦ ꯁꯅꯥꯇꯣꯝꯕ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯅꯨꯄꯥ ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯪꯂꯁꯨ ꯀꯔꯤꯅꯣ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯏ ꯆꯠꯂꯣ
ꯃꯥ ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯅ ꯂꯩꯒꯦꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯇꯟꯗꯅ ꯂꯥꯛꯂꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯥꯁꯤꯒ ꯁꯥꯟꯅꯗꯅ ꯂꯩꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯐꯔꯦ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯈꯨꯝꯅꯤꯡꯗ꯭ꯔꯕꯅꯤ나 ꯏꯆꯥ ꯂꯥꯏꯖ ꯊꯥꯖꯤꯜꯂꯒ ꯍꯪꯍꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯏꯇꯩꯅ ꯏꯆꯥꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯃꯆꯥ ꯊꯥꯖꯤꯟꯗꯨꯅ ꯍꯪꯍꯟꯕꯁꯨ ꯏꯕꯣꯆꯧꯕꯅ ꯂꯥꯏꯖꯕꯨ ꯇꯥꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯈꯥꯏꯃꯨꯛ ꯍꯧꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥꯅ ꯀꯥꯏꯈ꯭ꯔꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯐꯝꯕ ꯍꯧꯔꯛꯂꯕꯗ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯣꯆꯧꯕ ꯍꯟꯗꯛ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯏꯄꯥ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯪꯂꯕꯁꯨ ꯅꯪꯅ ꯐꯖꯅ ꯈꯨꯝꯗ꯭ꯔꯦ ꯅꯪꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯅꯁꯥꯗꯣ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯒꯗ ꯂꯩꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯏꯁꯨꯁꯤꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯍꯪꯕꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯒꯅꯤꯀꯣ ꯏꯕꯣꯆꯧꯕ ꯍꯟꯗꯛꯇꯤ ꯍꯥꯏꯔꯒꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯁꯥꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃ ꯀꯥꯏꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯑꯩ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯛꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯩꯕꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯀꯌꯥ ꯌꯥꯅꯤꯡꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥ ꯌꯥꯅꯤꯡꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯍꯥꯏꯔꯒ ꯊꯥꯔꯛꯄꯅꯤ ꯅꯪꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯁꯤ ꯃꯤꯅ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯅꯣꯛꯀꯅꯤ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯑꯩꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯇꯧꯔꯨꯕꯗꯒꯤ ꯃꯥ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯟꯅꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯑꯗꯨꯅ ꯅꯣꯡꯃ ꯑꯩꯅ ꯆꯠꯄꯗ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯨꯔꯨꯔꯤ ꯃꯗꯨꯗꯒꯤ ꯁꯅꯥꯔꯩꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯅꯥꯔꯩ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯂꯧꯈꯤꯗ꯭ꯔꯦ ꯏꯕꯣꯆꯧꯕꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯃꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯛꯂꯨꯔꯒ ꯏꯕꯣꯆꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯣ ꯐꯔꯦ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯄꯥ ꯅꯪꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯍꯪꯂꯒ ꯏꯄꯥ ꯐꯖꯅ ꯍꯥꯏꯔꯨꯔꯒꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨꯀꯣ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯅꯥꯇꯣꯝꯕꯅꯁꯨ ꯃꯌꯥꯝꯕꯕꯨ ꯊꯦꯝꯕꯤꯔꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯁꯅꯥꯔꯩꯕꯨ ꯍꯥꯏꯕ ꯆꯠꯄꯗ ꯌꯥꯅꯔꯤ ꯅꯣꯡꯃ ꯅꯤꯃꯥꯏ ꯁꯅꯥꯔꯩꯕꯨ ꯍꯥꯏꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯔꯩ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯅꯤꯃꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ ꯁꯅꯥꯇꯣꯝꯕꯅ ꯃꯖꯦ ꯀꯃꯥꯏ ꯇꯧꯔꯦ ꯎꯅꯔꯛꯂꯕ꯭ꯔꯣ ꯅꯤꯃꯥꯏ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯕꯥꯖꯤ ꯇꯧꯔꯤꯁꯤꯗꯤ ꯐꯁꯤ ꯁꯦꯡꯂꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤꯅꯦ ꯀꯨꯏꯗ꯭ꯔꯤ ꯍꯣꯡꯈꯤꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯁꯅꯥꯔꯩ ꯃꯥꯁꯨ ꯈꯔꯗꯤ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯈꯪꯗꯅ ꯃꯤꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟꯅ ꯂꯧꯕꯗꯤ ꯃꯥ ꯂꯥꯟꯒꯅꯤ ꯃꯥꯅ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯒꯦꯒ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯂꯣꯏꯅꯤ ꯍꯥꯏꯗꯅꯕꯨ ꯃꯆꯥ ꯍꯦꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯥ ꯌꯥꯝ ꯂꯥꯟꯒꯅꯤ ꯐꯔꯦ ꯕꯥꯖꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏꯁꯨ ꯈꯔ ꯇꯛꯄ ꯅꯨꯄꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯑꯇꯣꯞꯄꯗ ꯄꯥꯟꯈꯤꯕꯗꯨꯅ ꯑꯗꯨꯝ ꯐꯔꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯥꯏꯗꯅꯣ ꯑꯐꯕ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯋꯥꯔꯧꯈꯤ ꯁꯅꯥꯔꯩ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯖꯅ ꯃꯁꯛ ꯈꯪꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯈꯪꯂꯤꯕ ꯆꯩꯅꯥꯁꯦ ꯈꯪꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯕ ꯂꯨꯅ ꯇꯧꯔꯨꯕꯗꯒꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯏꯕꯣꯆꯧꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯅ ꯀꯣꯟꯅ ꯈꯪꯂꯛꯈꯤ ꯑꯗꯨꯒ ꯁꯅꯥꯔꯩꯁꯨ ꯃꯥꯂꯦꯝꯅ ꯇꯝꯕꯗꯒꯤ ꯈꯪꯂꯛꯈꯤ ꯂꯥꯏꯖꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯛꯇꯨꯅ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯥꯗ ꯃꯥꯅ ꯍꯪꯏ ꯏꯃꯥ ꯈꯣꯏ ꯕꯥꯆꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯆꯥꯒꯤ ꯋꯥꯍꯪ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯃꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯆꯧꯁꯦ ꯅꯨꯄꯤ ꯀꯥꯏꯅꯔꯕ ꯍꯩ ꯅꯪ ꯕꯥꯆꯧꯗ ꯍꯥꯏꯔꯨꯅꯨꯀꯣ
ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏ ꯕꯥꯆꯧꯁꯦ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯃꯁꯤꯗ ꯍꯥꯟꯅ ꯐꯨꯔꯒꯦꯗ ꯃꯁꯤ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯂꯥꯏꯖꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯏꯕꯣꯆꯧꯕꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯗ ꯇꯥꯟꯅꯔꯤꯕꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯂꯥꯏꯖ ꯏꯕꯣꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯐꯨꯕ ꯉꯝꯂꯔꯣꯏꯌꯦ ꯑꯩꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯨꯝꯅ ꯄꯨꯜꯂꯞ ꯅꯣꯛꯃꯤꯟꯅꯩ ꯏꯕꯣꯆꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪꯅꯅꯤ ꯑꯩꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯍꯜꯂꯤꯕꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯕꯥꯆꯧ ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯥꯆꯧꯒꯤ ꯃꯇꯨꯡ ꯏꯟꯖꯔꯔꯣꯏ ꯄꯨꯄꯨꯒꯤ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯕꯥꯆꯧꯗꯣ ꯅꯪꯒꯤ ꯅꯇꯨꯡ ꯑꯣꯏꯅ ꯏꯟꯅꯍꯜꯂꯣꯗꯅ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯗꯨꯅ ꯅꯤꯃꯥꯏꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ